exchange Tounaraklabadi Manipur Sokkadra. Aikhoi yamna chekshingedabani boundary settlement da Manipur amasung Arunachal Pradesh ke ngamkhai yaubana Arunachal Pradesh tana Myanmar rom dagi lawshillaga Manipur dagina Myanmar rom da lampinaba thorang tawrakadra MP Angomcha Bimol Akoijam. Manipur gi border territory gi matangda Ministry of External Affairs Ministry khakta na thabak tawgani hairabadi achumba thawong natti ojoi. India na yumlo narakliba Myanmar gi marakta leiriba ngamkhai paringda chahi khara gi mamangdagi demarcation tawdriba saruk khara leirakliba sigi waroshin puraknaba Myanmar military junta gi luchingba Ong Min Laingna New Delhi da laglambada wari sanakibaga loinana Haujiksu makhatana bilateral agreement ama puraknaba hotnari haina Government of India ki Ministry of External Affairs ki wangangloi Randhir Joiswal na thasigi marida New Delhi da pangthokpa paugi mifam amada phongdokhibada paumi singna laikhai ta thoktrabab leibak anigi ngamkhai paningi waroshin puraknaba leibak anigi marakta territorial exchange tawrakadra haina hanglakhibaga loinana thabaga simak chatharakpa yai hainarakpadagi Pauchi asina tonga ba masak naiba miyoi kharaga wari sarubada Manipur ki Congress ki MP Professor Angomcha Bimol Akoijam na hai haukiba kumja lisingani tarani pangi July 9 da India amasung Myanmar ani ki tainabada subsidiary pillar transfer tawbagi matangda wathok oikhibani loinena matamadu da ministry gi maikai dagi di Myanmar gi marakta boundary dispute amata Laite haina su phongdokhrabani wafam asi phongdokrabasu handak na honana ministry na leibak ani ki marakta demarcation tawdribam ngamkhai paring yathokna na bawari sanari hairakliba asina Mizoram amasung Nagaland gi saruk konshinde subnatagi Arunachal Pradesh amasung Manipur gi ngamkhai gi saruk sing khaktani karigumba leibak ani gi marakta lamgi saruk khara khara onthok onsin tawnaraklagadi Arunachal Pradesh na Myanmar rom dagi lam lawshinba aduga masigi mahuttana Manipur dagi saruk khara Myanmar da pithorakadra haibagi nungnangba fawi masigi matangda Manipur miyamna cheksinna amasung mit nakong singna leiba mathautai haiki Hauzik Parliament mifamda saruk yabagi damak Delhi da leiriba MP asiga Numidang pauchi asiga telephone da wari sanaduna ministry gi wanganglogi wafam asida mahaki oina kari phongdokningbage haina hanglubada mahakna makhata na haikibada chahi kharagi mamangda tekchamna nongmai kapnabagi achauba thodok ama thokjringegi mamangda choro khulda asigumba thodok ama thoki masina takpadi choro asi Manipur gi ngamkhai gi manung channa leiraklabani khul asi naga furuki ichilenau singi khulni masi soglubada waraunarakani lakliba wafam di Arunachal Pradesh chana Myanmar rom dagi lam khara lawshillaga Manipur dagi na Myanmar da masigi mahutta lam khara pithokigadra haibasigi mathakta Manipur gi oina choro khul gi saruk khara tainariba Myanmar da piraga More town lom da Myanmar rom dagi lawshillakadra haibagi wahangsu thorakli Ministry na wafam asi phongdoraklaba fawbada Manipur gi local officials singna hojik fawba tumina lairibasi angakpa fawi makhoi gi maikai dagi matang matam chana haifam thokpa haihogadabani Hauzik lairiba sing asida wangang basu amata ngamde swapping of land haibasida leibak animakidi mangjaba leite maramdi leibak amana amada piba lamgi saruk adu atopa tainaba mafam amada leibak amada amuk pirakani Thaurang asi tawraklabadi ministry na su Manipur gi oiba local officials singdagi mari leinaba data amasung report singsu lofam thoi hairaki Pauchi asna saknairaba politician Ozoye yumda chatuna unarubada mahakna hai Manipur ga yumlo nariba Myanmar ga gi marakta lam khara exchange torokpa yai haibagi wafam asi tare Ministry of External Affairs na su phongdorkiba laikri Manipur gi boundary gi dispute asi yamna sanglaba ariba issue ni masida ekoina ningsinningai oiribadi Indian Independence Act 1947 da British Parliament na pass tawba provision amada ningthau panduna Maning tamna lairamba leibak sing asi ek asigi matung inna India natraga Pakistan da yawning labadi yawba yagani natraga masana maning tamna leijaba yagani hairi Manipur na maning tamba leibak ama oina leiraklaba matung kumja lising amaga jamapan nifuga mapanda India da march tawkre masigi Mazar agreement su leiri maning tamba leibak amagi sovereignty constitution population amadi territory leijaramba Manipur India da tinkibani Matamadu da India gi masagi oiba constitution fawba semba loidribani Manipuri masagi constitution amadi laingak leiraba matamni
Hauzik Myanmar Amasung Manipur anigi marakta leirakliba territorial issue asina Manipur gi territorial integrity da Tounaraklabadi international law gi wafam puthoknarakani maram asina Manipur Legislative Assembly na masigi matangda kupna khanaba changi boundary dispute leiriba makai border fencing tawpa yaroi haina kumja lising ani ga tara tarukta leiramba Congress lengak na warip laukibani masigi matungda BJP gi lengak lakri border pillar number Marfuga Nithoi gisu wathok laikri asigumba laibak amaki territory sokpada external affairs minister khaktana thabak togani hairaklabadi chumloi Manipur gi assembly da khananaba sinagadabani wafam ase haidorokrabadi Manipur gi assembly bu makhoina ushitabani thawoidabani haina logani hauzik lairiba Manipur government nasu assembly mifam kauraga khanaba changi center ki order ngaidrabasu state na lumna lawfam thui Manipur gi public issue sing asi matam chana assembly mi pham pangtokuna khana hogadabani Manipur kanba haibasi assembly na kangadabani manghan basu masina manghan gadabani hairikhi